Hello guys, hello mayam. Ngasigi wari asi haudringaida spoil tawjaroige adubu ngasigi wari asidi Prithibigi ngasi phawbagi political assassination history da khwaidagi achauba assassination oikhiba the biggest political assassination in all political assassination history hairagasu khangnariba wari amani amasung wari video asibu yengbiriba viewers singna video asibu like share tawsinbiyu aduga ngasigi wari asi tabiraga adongi thamai wakanda fawbirakpa adu comment da drop tawsinbiramu ngasigi wari asigi feedback pibiramu adongi mamal yamlaba like share comment sing aduna channel asigi pangal thauna hapiribani aduga aroibada wari asigi script iba wahi wata tabada fajaba watpa yawra asu mayamda ngakpiyu haijari adudi ngasigi wari romda amuk lakjarage 2017 February 11 numit asigi nungdangda yamna naha oiribi mamingna Siti Aisyah kobi nupi asi Malaysia gi capital oiriba Kuala Lumpur da leiba Hard Rock Cafe asida Siti Aisyah magi kolik amadi magi producer Singapore laga alcohol beer takminarami Hard Rock Cafe da Siti Aisyah magi kolik Singapore laga beer sum takminarambadagi ikhang khangogdana magi kolik singaduna Siti Aisyah da achouba surprise ma piraki Siti Aisyah khangandana magi kolik sing aduna cafe adugi staff worker singa tanaraga plan taunaraga cafe adugi staff ta birthday cake surprise oina putokhalaki birthday cake adu puthorokpa mikup aduda magi kolik sing phamambadagi hogatlaga Siti Aisyah gi akoibada koisallaga lepaduna happy birthday to you dear Siti Aisyah haina hairaduna magi kolik sing aduna Siti Aisyah da birthday surprise piraki 2017 February 11 numit asi Siti Aisyah gi sahi kunmanga sapsana suba mapong numit ni Siti Aisyah magi kolik singna tarokpa surprise aduda yamna haraujaki nungaijaki Siti magi sahi kunmanga 25 years singakpa life ta numit asina magi khwaidagi harauba tayamba nungaiba magi thamoina khwaidagi penjaba numit oiki wari asi makha samdadrikanda Siti Aisyah karamba mino kari thabak tawi karamba family dagi hauraki haiba khangnabagi damak Siti Aisyah gi background digging kara tawmina kisi Siti Aisyah 1992 February 11 numit asida Indonesia gi apikpa khungang amada poki Siti Aisyah gi mapa mama animak farmer ni amasung machin manau ahum gi manungda Siti Aisyah na iton ton bini Siti Aisyah gi family yamna lairarei Mapa mama na Siti Aisyah lairik mapung phana tamanba phawba ngamkide Siti Aisyah na subnatagi class 8 9 karakpa adwaidagi lairik tamba toaga afangba thabak suraga mapa mama family gi mateng pangki asumna Siti Aisyah yamna wana horaki Siti Aisyah na sahi tarani pan surakpa adwaida magi nungsinaba makoi khungi nupa amada luhongki masa nupa ama yauki Siti Aisyah gi marriage relationship long lasting oikide 2012 ta Siti Aisyah magi nupaga divorce tauki adudagi pikliba sahi ani hum subata ngariba masanupa aduga loinana mama mapagi yumda amuk halaklaga mama mapaga punna leiminaki Siti Aisyah masanupa larik tamanba thanaba amasung chaba thakpa watanaba afangba thabak suraga sel tanki Siti magi family provide tawba ngamnaba yamna kanna honaki matamdi sahi amadagi sahi amada asum haujanki masanupa chawkhalai matik sel changba henjalaki Siti Aisyah gi masanupa na sahi mga taruk surokpa adwaidagi financially problem leiba horaki Siti Aisyah na thabak suraga phangakpa thokpa paisa adudagi sel sangmana hena henjalaki adudagi Siti Aisyah mana tawriba thabak adudagi tholakpa sel aduna imungi sana thaknaba adagi masanupa larik tamannabagi sel sinba langba konaraktabadagi Siti mana tawriba thabak adudagi better oiba khara safa kadaba thabak thiba horaki Siti magi maram Indonesia da kaida kari tawba yaba thabak lei haina koithi thiki adubu Siti lairik laisu matik sana tamhongdabagi qualification nem khibana maram oiraga sel marang kaina thokadaba thabak amata fangkhide adudagi Siti Aisyah magi maram Indonesia thadok lamlaga langfaida thabak thiba tholaki Siti magi pikliba masanupa adu magi mama mapa da sinaramaga magi mama mapa gi manakta thanamaga magi maram Indonesia ga thangnana leiriba Malaysia da thabak thiba laki adudagi Siti Aisyah Malaysia da leiba Flamingo Kobo Hotel amada masur oina thabak phangki Siti Aisyah Malaysia da leiba Flamingo Kobo Hotel amada masur oina thabak tawbadagi magi thagi phangakpa tolop adugi anamba sarukti khungangda lehoriba magi mama mapa da thaduna Siti magi family provide tawba ngamnaba yamna kanna honaki Flamingo Hotel da Siti Aisyah gumna masur oina thabak tawriba nupi sing makhoi gi thabak ki shift timing loiraga makhoi thabak warubagini haiduna anamba matamda nungdang makhoi pullaga bar da cafe da satlaga alcohol beer thaktuna enjoy tawi
Flamingo Hotel da mature oriba nupising anamba matamda nungdang makoi haunaraga punba party tawbasingda Siti Aisyah di sugyaw yaukide maramdi mayam punba party tawba yauraga aremba unnecessary da paisa loisankini haibagini. Siti Aisyah paisa yamna likna sijenaraga yariba makai paisa loisandanaba tangai fadana sel changda yadaba saba thakpagi matang khaktada paisa sijenaraga aremba paisa khai aduna khungangda lehoriba mama mapada thaki. Siti magi course yariba makai piknaba honajai. 2017 January tha asida Siti Aisyah maga Flamingo Hotel da mature oina thabak tawminariba mamanabi singna haimanbadagi nongma nungdang ama Siti makhoigi thabaki timing loisalamaga mamanabi singa bar amada lakhi. Siti bar sanglamdai entry toramdai gi ID check tawbagi mamanabi singa queue lepingaida coat shoot tai nana setpa hek ubada handsome oiba nupa ama Siti Aisyah gi manaktamna changchallaklaga nupa aduna Siti Aisyah da Hi, I Ming James Kawi. I Japanese television show amagi producer ni. Somse hana film gumba kumbikraba haina Siti Aisyah da James na hangaki. Adudagi Siti Aisyah no kumjadri but I would like to try tawdi pame actor oiba haibasi aigi dream ni haina Siti Aisyah na James da haiki. Adudagi James na Siti Aisyah da fare adudi nangna try tawa pamadi aina producer oriba produce tawriba asi Japan gi television prank show aikoina hidden camera prank show hyragsu khangnariba asidani hojik prank show asigi actor nupi thiri kauri adugi actor nupi adu nangna try tawro nangi best level da honaro yamna laibani nangi sel matiksana pigani haina James na Siti Aisyah da hierarchy adudagi Siti Aisyah na harau yes hairaga Siti Aisyah producer James na produce tawba prank show da ek tawba horaki. Matam amada prank video prank show miyamna yamna pamna yengarami YouTube khakta natana even TV channel da fawwa prank show gi channel tongana lerami bani. Prank makhal yamna yami James na produce tawraga Siti Aisyah na ek tawriba prank makhal asidi random public example lambi sorok public restroom airport amasung train station da satlaga hidden camera fit tawraga mafam aduda leiramba random person ama James na mark tawraaga mark tawraiba target oriba random person adugi manaktamna Siti Aisyah na loan na tuminna sangchallaga target oriba random person adugi mamaida powder taibabu oiro perfume kapabu oiro or hugging tawabu oiro Siti Aisyah na tawraga random person adugi ingakpa reaction adu hidden camera dagi zoom in tawraga video lohauba asini James na produce tawraga Siti Aisyah na ek tawriba prank makhal asi. Siti Aisyah na producer James ki offer aduda yes hairaga prank video da ek tawba hobadagi di Siti Aisyah gi lifestyle change pungthok tawki. Siti Aisyah Malaysia gi hotel amada masyur oina thabak tawraga leramba adu hojikti Siti celebrity amagumna lam amadagi lam amada state amadagi state amada ngaihak leita satlaga prank video namki amasung Siti Aisyah financial problem mayok naramba sing adusu loina kokki khungangda lehoriba magi mama mapada sel marang kaina thaba ngamki. Siti Aisyah gi mama mapasu masanupigi honga iba life change tawra iba asida yamna haraujaki. Masini Siti Aisyah gi tentakpa background Siti karamba imungdagi karamna horaki karamna Siti gi life turning laki amasung hojikna Siti Aisyah karamba lifestyle da hingi haibagi tentakpa wari. Siti Aisyah producer James amadi prank nambada yauba magi colleague singa pullaga Malaysia gi capital oriba Kuala Lumpur da leiba Hard Rock Cafe da alcohol beer thakminarambadagi ikhang khangaudana magi colleague sing aduna Siti da birthday surprise piraki. Siti Aisyah yamna jaki financial problem mayok naramba mayamadu hojikti sel marang kaina thoaga sel marang kaina mama mapada thaba ngame amasung miyamna yamna pamna yengnaba television prank show amagi actress su oire. Siti Aisyah mikup asina magi khwaidagi harauba nungaiba magi thamoina khwaidagi penjaba numit haibado oiki. Siti Aisyah gi mapuk numit asida magi colleague singna birthday surprise pidana makoi yamna harauna nungaina pullingaida ikhang khangaudana Siti Aisyah gi hek nakanda phamiba producer James ki phone da ring ama laki adudagi James na magi phone adu pocket tagi lauthoaga yengaba matung James na Siti yengotu haina magi phone adu Siti Aisyah da onsallaga yanganki.
Siti Aisyah Jamesna magi phone ulakpa adu yengbada kananomna text message tharakpane haibadi khangaga kanana tharaino text wahising aduna kari harino haibadi khanglamde maramdi text adugi mayek language adu Siti Aisyah na khangba language oide adudagi Siti na kanano sidi text asina kari harino ai gyan taba ngamdre haina James ta hairakhi adudagi James na harau harau nokfet tawraga come on Siti this is my boss aina aigi boss Japan da lei haibadune boss na Siti nangse Japan da di already miyamna yamna pamnaba superstar haibado oire haina text message ta haira ine Siti Aisyah James ki wai sing adu tabada party tawinariba magi colleague singi mangda embarrassing oiki mapan thongda embarrass oijarabasu Siti Aisyah magi thamoi nungdadi yamna haraujaki yamna excited oijaki James ki boss na Siti Aisyah thagalakpagi wari sing James na party tawriba maya mangda wari lidana yamna nungaina party enjoy tawraba matung Siti Aisyah magi birthday cake adu few bites khara siaga few bites khara saraga pungkaya tarage haina pung yengba matamda pung 10 pm tadoi taw leramki Siti Aisyah nongmata mamanaba or magi colleague singa pullaga nungdang hangout tawba party tawba minate magi di nungdang pung tara taba haibasi yamna thenge normally tumbagi timing ni asida sunatana Siti alcohol beer su yamna thaksin khibagi waba tire oidana Siti maga pudminariba James amasung magi colleague singda mayam ai pungsu thegjala alcohol beer su yamna thaksin khibagi tire su yamna oire mayam ai ngasi di mikup asida kainaya thanglauja khrage by the way thank you so much for the party haina hairamaga Siti cafe dagi thola aga cab ama faraga magi hotel da halaki Siti Aisyah magi hotel room hek yobaga mama da phone tawki Siti magi mamaga nungti numit khudingi magi free time da call tawraga wari sanai mapok numit ka oibasida Siti magi mama amadi masanupa miss tawmanbagi magi hotel room hek sangbaga mama da phone tawraga wari sanaki Siti Aisyah na mama da magi colleague singna birthday surprise pirakpagi wari adagi hayeng hek nonganbaga asauba prank ama shooting tawgadaba leiba adugi kayamuk excited oijaba wari sing asi Siti Aisyah na magi mama da wari likhi Siti Aisyah na hojik phawbada namakhiba prank singdagi hayeng hek nongalaga namgadawriba prank asina khwaidagi sauba prank ni amasung paisa payout su hayengi prank asina khwaidagi yamna fangadaba asauba prank ni hayengi asauba prank asida Siti na fangadawriba payout asi $100 ni Indian currency da hairagana around 8,400 rupee ni Siti Aisyah na magi mamaga phone wari sanabada ima hayengi asauba prank asi loiraga paisa hek phangbaga yumda loina tharaktoini haina Siti na mama da haiki Siti Aisyah gi mama su masanupi gi wahising aduda harau harau thengful oiraduna isanupi gi wahising asi tabada ima yamna nungaire ima pele fare Siti adudi nangsu rest tawtho phajana tumtho mapung phana phajana tumhaudabada nang hayeng wagani ima su nangi hayeng tawgodawriba ek aduda asoi angam yaudana lai khoiramge hairaga good night hainaraga phone thamki Siti Aisyah mamaga wari sanaba loibaga phone hek thambaga magi kagi bluff lighting muthatlamaga phamungda tumba sangki Siti Aisyah hayengi asauba prank adugi wakanda excited oimandana tumjanba phawba yakide week amagi mamangdagi hayengi namgadawriba prank asigi matangda producer James ka tanaraga hanjan rehearsal tawraga laklibani hayengi prank asisu hana tawraga lakliba prank singa kaisu khenade loina manai similar oi random train station or random airport ta satlaga James na hairakpa mark torokpa mi aduda Siti Aisyah na sangchallaga surprise oina mi adugi khajai sixta papi tawbabu oiro perfume spray kapabu oiro natragana mamaida powder taibabu oiro tairamaga mafam adudagi Siti Aisyah phat mangkhiba aduga hidden camera dagi zoom in tawsallaga mi adugi ingangakpa matau reaction adu video lohuba asini hana dagi tawraga lakliba prank singa loina manarabasu similar oirabasu khenaba amakhaktilei hana tawraga lakliba prank singdadi actor amakhakta Siti Aisyah matomda khaktana act tawraga lakpani aduga hayengi prank asidi ihan hanba oina Siti Aisyah atopa actor ani amaga punna act tawminagadabani hayengi asauba prank asida Siti Aisyah ga punna ek tawminagadaba atopa actor ani adugi role hairagadi Siti Aisyah gi role ga sak manana ek tawminagadaba actor nupi ama aduga amana prank adugi target oigadawriba nupa adusu actor ni Siti Aisyah ga punna ek tawminagadaba role su sak manaba actor nupi adudi numit nini humni gi mamangdagi Kuala Lumpur da yawraktuna Siti ga punna rehearsal tawminakre adubu prank aduda target oigadawriba actor nupa adudi Kuala Lumpur da yawraktri James ki boss na Japan dagi prank tawgadawriba numit aduda tharakadabani
Actor nupa natragana third person adudi amukta thengnadri hayeng preng manungda thengnagadawriba asina ihan hanba oigadawribani. Siti Aisyah magi birthday party da alcohol mayam thakchilakibagi mamaga wari ngahak sanaramaga wari sanaba loibaga phamungda hek sangbaga tumthakiba khaudre adum tumthakre. Nonganbagi ayukta Siti Aisyah magi phone alarm khongakpadagi hawatlaga numit adugi prengta setkataba dress sesanba loisanba makeup tawba loibaga makoi haina khiba timing yauraduna Siti Aisyah magi hotel room dagi tholaaga hotel adugi makhada James amasung maga ek tawminagadaba actor nupi cameraman aduga atopa producer numit asigi prengta production tawba yawadawba producer nupa ani amaga makoi pulap hotel adugi makhada thengnaraga gari cab amada makoi pulap prank shooting tawgadawriba mafam Kuala Lumpur International Airport ta laki minatra nga kunsupna gari tongaba matung prank shooting tawgadawriba mafam Kuala Lumpur International Airport ta makoi pulap thungki adudagi James na Siti amasung Siti ga ek tawminagadawriba actor nupi makoi anida prank target oigadawriba actor nupa adu mafam asida ngaihaki matungda thungagani actor nupa adu mafam asida hek thungbaga prank ek khngnaba nakoi sem saro ready da leiro haina haiki adagi makoi ani public restroom da sangaga dress makeup kaida kari soiba yauri haina yengnaraga makoi gi background kari lamdagi no machin manao amasung kamaina toba family dagi horai haibana singba wari singsu linaki public restroom aduda Siti amasung maga ek tawminagadawriba actor nupi makoi ani kaida kari soiba yauri haina yengnaraga makoi gi background linabada Siti maga ek tawminagadawriba actor nupi adugi background details khara khangba ngamki Siti Aisyah maga ek tawminagadawriba actor nupi adu Vietnam dagini amasung mamingna twhn kawi Doan sahi kunipan surabini Doan amadi Siti Aisyah makoi ani gi background yamna manai yamna similar oi haibadi Siti Aisyah gumna Doan su yamna lairaba family dagi horai Doan pisak piklingai dagi larik tamba toaga apangwa thabak suraga family gi mateng pangaga horaki Doan yamna angang oiringai dagi mana yamna pamjana khanjaraga lakpa magi aim in life amakhaklei nongma natraga nongmadi film star oiba actor oiba haibasi Doan gi one and the only dream ni Doan na sahi tatre traimpan surakpa adwai dagi Vietnam Got Talent amasung Vietnam gi atai talent show masa singda audition thoktana yamna kanna magi dream achieve tawnaba phangnaba honaki adubu Doan fana kanna honarabasu magi aningba apamba adu phangkide phangde haiduna su magi dream hekta give up tawde magi thabak tawna paisa tana actor actress recruit tawba film industry singda satlaga audition thoaga try tawraga laki asumna Doan hauraki adudagi producer James amasung mahaki teamna Doan thengnabadagi prank show gi actor oina recruit tawraki Doan gidi ihan hanba ekni Siti Aisyah ga punna ek tawminagadawriba asina Siti Aisyah Doan thhn producer James amasung mahaki teamna prank target oigadawriba third male actor adu airport ta pung amarom supna ngairaba matung producer James na sadali ikang khangaudana aikoina ngairiba prank target male actor adudi mafam asida yaura ene tu adala isine haina James na male actor aduda kudombi thilaga Siti amadi Doana masak khangnaba taaga producer James na Siti amadi Doanda nakoi prank pangthoknaba potlam singdu nasada yauraba natra ready oiraba natra prank target oriba male actor asi mafam asida hek thungbaga magi ek magi sin haugrabani nakoi anisu salo nahandagi rehearsal tawraga laiba singdo ek tawruro haina James na Doan amadi Siti Aisyah da haibadagi Siti Aisyah ju James na mangonda pirakhiba prank target oriba male actor aduda kapnaba perfume spray adu magi pocket ta yaurabra haina one last time oina tauraga Doan su magi side ki oiba role prank pangthoknaba James na Doan gi makhutta cream moi tha oi tawba nang lauba karino haibadi khangdaba liquid mahi ama James na Doan gi makhutta happy taibiraga aduga makhut na madana towel masa ama pairaga Doan amasung Siti Aisyah prank tawnaba target oriba male actor adugi manak tamna sangsankhi airport adugi miyam marakta Siti amasung Doan makoi ani position semaga laiki adudagi minute kharagi matung makoi ani gi position ready oire kanduda Doan na Siti Aisyah da mangak khairaga ingit signal piki adudagi Doana target oriba male actor adugi tunglomdagi lona tuminna sangsallaga magi makhutta tairakhiba nang lauba cream moi tha oi tawba liquid mahi aduna target oriba male actor adugi tunglomdagi lama aga mamai sin thungnaba taiki
Dowana tunglomdagi target oriba male actor adugi mamaida nali tairingai mikup aduda Siti Aisyahna target male actor adugi mamanglomdagi sangsallaga Dowana nanba taiba hek loibaga Siti Aisyahna amuk magi perfume spray adu third male actor adugi mamaida kapsinki Sitina target male actor adugi mamaida perfume spray kapa hek loibaga Dowana amuk magi makut namada pairakiba towel aduna target male actor adugi mamai sin thungnaba nanki Doan amasung Siti target male actor adugi mamaida taiba nanba loibaga target male actor aduda noki giggle tawraga oops sorry haina hairamaga Doan amasung Siti public restroom da chenchenki Siti Aisyah public restroom adugi manungda prank tawrubagi makutta mahi manai terakpasing adugi makut masa hamtoaga Mingsel yengaga magi dress asoyangam yaubra haina sek tawba loibaga magi wakanda mana hojik tawkiba ek adu perfect oigre sigi matungdagidi star actor oirani khanjaraga Siti restroom adudagi nokfet tawraga tholakhi adudagi Siti Aisyah restroom dagi tholaaga producer James na makoi prank number loibaga thengnase haina kiba mafam airport adugi seat ro thaba miam phampam area aduda Siti tholakhi Prank number loibaga thengnase haina khiba mafam aduda Siti Aisyahna tholakpada James cameraman amasung prank number lakhiba makoi group ki single person ama fawba leramkhide thengnakhide adudagi Siti gi wakhanda aina ihan halamale mafam asida yawba haina khanjaraga Siti minute kuntra mafam aduda ngaikhi minute kuntra helaba fawba mafam aduda kanamata lakmalaktabadagi Siti gi wakhanda amuk maybe makoi airport adudagi thoaga Cab gari kampham parking aduda lerambasu yai haina khallaga Siti Aisyah gari parking area da amuk tholakhi Cab gari parking da tholakpadasu makoi lakminakhiba makoi group ki mi kanamata leramkhide adudagi Siti Aisyah magi phone pocket agi lauthoaga producer James da where are you guys nakoi kaida lege haina James da message thakhi Siti Aisyahna James da message thabadasu James response amata pirakhide adudagi Siti Aisyah Fare makoi gi yum makoi gi hotel da hanaramba su yai haina khalaga Siti su gari cab ama faraga magi hotel da halakhi Siti Aisyah magi hotel tamna halakpagi lambi da gari cab manungda makok ngauraga thuk laurakpadagi vomit tawningbana khangba ngamaktabadagi gari cab adu khamallaga lambi nakan road side da vomit tawkhi Siti gi wakanda ngarang nungdang magi birthday party aduda alcohol beer thakpa henjan khibagini hangover sa khibagini khanjaraga makok hairang tawraga masa yamna nungaitana magi hotel da halakhi masa su yamna nungaita adagi prank number loibaga mangai biramdana lakmina khiba group sing loina hallaga leramba adugi aina tawkhiba ek adubu yamna soiraba yamna phajadraba jala khallaga mentally physically yamna nungaita magi hotel room hek yaubaga dress phawwa hongtokta phamungda sangaga tumki pung kharagi matung Siti Aisyah makeup tholakpadasu adum hangover satluba dauna masa yamna nungaitana leramki adudagi magi phone pairaga producer James ki text message makoi loina hallaga Siti ma matomda huntoambagi maram explanation James ki message leramgadra haina khallaga magi phone screen lo hangtoaga yengba matamdasu karimata leramkide Siti Aisyah mentally physically still nungaitana amuk tumjanki nungthildagi tumba aduna nungdang numit chupa ama tumaba matung thangnaba numit ki ayukta makeup tholakhi thangnaba numit ki ayukta makeup tholakpadadi Siti brand new person amagumna masa yamna fresh oina hogalakhi nongan bagi ayukta su producer James ki ngarang moina tawkhiba sing adugi some kind of explanation text message leramgani khallaga Siti Aisyahna magi phone check tawbodasu James ki call message karimata leramkhide adudagi Siti Aisyahna producer James ta call tawki adubu call tawba chatkide James ki fall off leramki Siti gi wakanda karino ngarang dagi moina si yauna ignore tawriba aingonda utliba mawong sing adagi ngarangi prank adugi sel payout ti piraroidaba jala ainadi yumda lehoriba aigi family da ngarangi payout $100 phangbaga yumda loina tharaktoini haigriduga haina Siti Aisyah wakan jat mawong khallaga magi phamung masi amada phamaga numit chupa ama producer James ta call hanjan ngaihak lerga call chatpra amuk yeng ngaihak lerga call chatpra amuk yeng tawki maga ek tawmina khiba Doan cameraman aduga atopa producer sing moida call tawraga tawriba oriba situation asi karino haina hange haibasu Siti da mogi contact number amata yaude Siti da yawiba haibabu only James ki contact number khaktamakni James su phone chataba off leiba aduda Siti Aisyah kari tawdoino khangdadana numit chupa ama magi hotel room dagi mapan thoktabida stuck oiraga leikhi phana yamna aina tawkhiba ek aduda yamna bad oimandana yamna thimandana prank adu kaiba lokhotpa yadrasu
moiga aiga khangnaraga preng namba horaiba asi 4 weeks week mari sugrabani moi aingonda kainom phaudi haibam thoktra preng namba da punba khaktada natana last 4 weeks si main oina producer James ka lam amadagi lam amada travel tominadana samin thakminadana aigi birthday da fawba surprise pirakribani aduga aina mangonda kari kairubagi kayam soirubagi James mana aingonda sigumba treat tawraibano haina khalaga Siti numit chupa ama nungsu nungaita sauju sauning embarrassing su oi tauki asumna Siti Aisyah numit chupa ama tofam khangdana wakhanda pakhanda khala lairaga numitugi nungdang tumamdaida fare sigi matungda karigumba producer James na paw phawra asu ai no hairage ai moiga amukhana loinararoi hayeng hek nonganbaga aigi pochai sing pack tawraga aigi yum Indonesia aigi family manakta hallage haina Siti Aisyah tumamdaida magi wakhanda decide tawraga tumki adudagi nonganbagi ayukta magi pochai loina pack tawraga hotel dagi tholaaga airport ta lakhi airport ki miya marakta ticket check tawbagi queue lepingaida Siti Aisyah magi tunglomdagi yamna hauna ekhoigi lambi thado ekhoigi lambi piyu haina hairaga magi direction lomda sumsum naksalakpagi makhon tarakhi adudagi Siti Aisyah na tung onthoaga yengwa matamda 6 heavily armed police officer khusu khulai matik sana paiba police officer taruk mana lepiba maikai romda chensalakhi adudagi Siti Aisyah na police officer sing adugi lambi pige ana mana lepamba adudagi nakanda khara chathoaga lepki police officer sing adu Siti Aisyah na lambi piriba maikai romda chatabida Siti Aisyah gi mamang maktada chensalaaga police officer sing aduna yamna aggressive oina Siti Aisyah gi makhut pambom ani pairaga handcuff tawraga you are under arrest haina haraki mikupaduda Siti Aisyah oh my goodness makoina numin ini humni aingonda gosing tawraga numin ini humni supsap tamanguraga aingonda prank amuk tawsala inine haina Siti na khalaga magi akoiba miya marakta producer James ka cameraman ga leibra kadaida lei haina yangaki adubu ukide adudagi Siti Aisyah na no aga nokfet tawraga oh so this is prank nine noina tawise haina police officer amada haiki police officer aduna yamna serious oina no this is real you are under arrest prank nati asengbani hairaga police officer amana Siti Aisyah da nang aikoina phariba under arrest tawribagi maram sigini haina explain tawrokpa adu tabada Siti Aisyah yamna ngakpa pakhatpa kimanbadagi nearly fainted wanthage lekthage tawki Siti Aisyah na magi family gi manakta hallage mayum country Indonesia da hallage haina tholakpada airport ta kusukulai matiksa na paiba police officer tarukna kari maramgi Siti Aisyah pharibano Siti Aisyah na lairiba situation asi karino haiba khangnabagi damak numit nini humni gi mamangda tawkiba asauba prank aduda hankalakisi Siti Aisyah amadi doan makoyani na prank target oriba third male actor adugi mamaida nang lauba cream tairaga perfume spray kapaga amuk towel na third male actor adugi mamai chinthungnaba nalamaga Siti amadi doan public restroom da chensan khraba matung third male actor adu makoyani na tairamba nalamba sing aduna mamit phawba pangba yadana ngaihak lepaga laiki minute amarom ngaihak lepaga lairaba matung third male actor aduna airport ki lairamba receptionist nupi amagi manakta sangchalaga ai ko khairang ko yamna ngawre yamna dizzy oire isaje kainoma tawre haina receptionist nupi aduda haiki receptionist nupi aduna su third male actor adu hek ubada ma masa steady oina sumna phawba lepangamdre mamai ngasang ngangjalaga mamai mamit masa pumba humangna pungluplupa adu ubada receptionist nupi aduna airport adugi employee ahum mari kauraga third male actor adu escort tawraga airport adugi medical clinic maikai romda lakpada male actor aduna ai hakchang yamna nungaitre pen yamna fawre haina magi satpagi khongkap khong thang basu sumsum taptharaki Finally, male actor adu airport ki medical clinic hek yobaga minute ama ani leiraba matung male actor adu floor makhada scissor tawraga tingaga laiki adudagi medical staff singna rush oina khudakta scissor tawbagi lepkhinava injection kapaga first aid piraga male actor adu khudakta airport adudagi emergency airlift tawraga hospital da pukatki adubu hospital fawba yodringaida male actor adu khudakta laikide Siti Aisyah amasung Dawan makoi anina male actor da prank taramaba matung male actor adugi oihoriba mawong horror oiba situation sing adu makoi ani di karimata knowledge aite karimata khangde Siti Dawan makoi ani prank taramaga restroom gi manungda tongan ba toilet ta sangnaraga makhut masa hamba dress check tawba loibaga mana thokpa James na thengnase haina khiba mafam aduda satlaga kanamata lairamdabadagi taxi gari amamam phanaraga mana thokpa magi hotel da hanaki
Producer James cameraman amadi numit adugi prankta production toba yauba producer ani makoi kanamatana Siti amadi Dowan ngairamdaba thengnakhidabagi maramdi makoina hanadagi plan tawbagini. Dowan amadi Siti na prank target male actor adugi mamaida nandana taidana spray kaptana aduga last oina tawelna mamai sin thungnaba nandana prank adu mai pakna hek pangthokpa ubaga James cameraman amasung producer ani makoi pulaf mikup aduda khonglei thuna airport mafam adudagi thadok tuna senki aduga makoi khudakta Malaysia thadok tuna senki maramdi James cameraman aduga atopa producer ani makoi asengba producer cameraman amatanate makoi gi television prank show su leite pumnamak James na oidaba sagatpa haijanba ngatani in reality asengbadadi makoi North Korea government gi spy ngaktani James ki asengba maming Rizi U kawi North Korea government na Rizi U da top secret mission pangthoknaba gullible woman kainoma haibada wari ama haibada libada thajaganba thajagadaba nupi ani recruit tawro haina Rizi U da tax tharakpani North Korea government na Rizi U da sinara iba pira iba mission asi yamna dangerous oiba amasung yamna sensitive oiba mission ni James na Siti Aisyah bar da ihan hanba oina thengnakiba adugi week amagi mamangdagi James na undercover oina leiraga Siti Aisyah gi history Siti karamba mino kamaina toba family dagi haurai kari lamdagi no haibana singba sing Siti Aisyah gi background everything thigalaga khangaba matung tawgadawriba top secret mission asida Siti Aisyah na participate toba yarani 100% soiraroi haina confirm oiraba matung James na Siti Aisyah thengnaraga convince toba yagadaba timing ngairaga lakpani asumna Dowan su thengnadri kandagi week amagi mamangdagi undercover oina leiraga Dowan gi background history everything loina thigatlaga makoi gi mission da participate honbada mai pa ani kanduda Dowan amadi Siti Aisyah James na television prank show gi actor oina recruit toroki James ka Siti Aisyah ga ihan hanba oina bar da thengnobadagi James na Siti Aisyah da prank show gi actor oina yamna sulai sel su marang kaina pigani hairaga Siti Aisyah random public ta satlaga random person da hak tawhanba papi tawhanba perfume spray kapanba prank tawkiba sing adugi maramdi makoigi mission walingai dagi suksoi soidana ba haiduna James na Siti Aisyah bu train tawiraga lakpani 2017 February 12 prank asoba tawgodawriba numit aduda prank tawnaba haiduna James na Siti Aisyah da pikhiba perfume spray adu asengba perfume spray nate amasung Dowan gi makutta James na taibi khiba nangnang lauba liquid mahi adusu oil cream kari mata nate yamna poisonous oiba yamna sathiba deadly nerve gas maming na VX koba gas asigi masan ingredient ni Siti Aisyah amadi Dowan makoi ani da pirakhiba ingredient ani adu mix tawdradi punjannadradi kari mata tawde danger oide ingredient ani adu punjannaraba kan khaktada deadly poisonous gas oibani aduna target oriba mi aduda amuktada at the same time ingredient ani adu punjannaba mix tawba darkar tabagi Siti Aisyah amadi Dowan makoi ani da participate tohonbani target oriba male actor adugi maming Kim Jong Nam kawi Kim Jong Nam actor sunate Siti amadi Dowan da participate tohalaga Kim Jong Nam assassinate tawbani Kim Jong Nam assassination asina the biggest political assassination in a political assassination history hyragsu khngnaribani maramdi target oriba Kim Jong Nam asamba mi nate Kim Jong Nam North Korea gi leader Kim Jong Un gi exile brother ni thogdo asigi matungda intelligence singna thigatpada Kim Jong Un na authorize tawraga magi hek exile brother bu assassinate tawbani hairi Siti Aisyah amadi Dowan Thi Hong makoi animak murder charge tawki aduga Malaysia gi ain law gi matung inna makoi animak death sentence piki adugi matung kona trial tawbada makoi ani su victim ni haiba airport ki surveillance camera footage na proof tawbadagi makoi ani gi murder charge animak drop tawki Siti Aisyah amadi Dowan prank tawba taiba nanba loiraba matung makoi ani gi makhutta tairakhiba sing adunani Siti Aisyah prank loiraga airport tagi magi hotel halakpagi lambida cab tongakpada makok auraga vomit tawkiba adu VXI gas ki symptom ni North Korea government na ngasisu thogdok assassination adubu makoi gi khut yaude makoi ga mari leinade haina ngasisu claim tawri masini ngasigi wari asi tabiraga adonggi thamoi wakhanda fawbirakpa adu comment drop tawsenbiramu amasung video asibu suksoi soidana like share namsinbiramu mathangi video anoba thagalakpada amuk thengnarasi ngasigidi matang asida kaina yathangni